Ak.Angou gi Matangda Jac Semkhre amadi Leingakta Numit mangani gi Matm Thakhre. Fakhiba September 13 gi numidang wairamda Uripokta leiba tuition center amadagi macha lauba chatpada Uripok ki Iboton Sana Higher Secondary School manaktagi amuba machugi bolero tongduna lakpa Sakhangdaba miyoi kharana faduna pukhraga ngasi fauba langla langzil khangdana leiriba Thobal awang laikai sanjembam leiraktagi akoizam Angou gi thodok asiga mari leinana makha taba khongjang changsinnaba ngasi JAC ama semkhre. Loinana mafam khangdana leiriba akoizam Angou gi langla langzil lakliba October 13 faubagi manungda lengak asina puthokadabani kariguma puthoktrabadi Matangda Numit October 13 tagi Manipurda leiriba tongan ba CSO singi matenga loinana makhal makha kayagi khongjang changsilagani haina JAC na Leingakta cheksinwa thamlakli ngasi nungthil JAC gi mihut singa paumi singa unaba amada JAC gi co-convener Sanjembam Sorojini na haikibada akoizam Angou Sakhangdaba Singna Fakhre haiba asi imung manungna Leingakta wakat khiba leire loinana tongan malup singda mabu faba punba leiramlabasu thadok piraknaba haizaba leikre adubu ngasi numit 12 ni mapung faraklaba faubada Leingakki natraga mari leinaba lup singdagi karigumba paukhum amata pirakpa leitri State asigi miyamgi lantum amasung punsi ngak senba haibasi leiriba Leingak asigi daitani maramaduna mafam khangdana leiriba akoizam Angou gi langla langzil Leingakna numit mangani gi manungda puthokadabani masi faubada Leingakna tuminna leithoklabadi JAC na lamdam asida leiriba tongan ba CSO singi matenga loinana makhal makha kayagi khongjang changsilagani haina mahakna makha tana fongdorakhi Fakhiba September ki tarik 13 da Thawal awang laikai sidagi Imphal gi Habon marak singtham laikai da Baragi yum amada leiba siri akoizam Angou mahaksi hairiba tang 13 numit asigi numidang wairam pung 3 lom taba adaida machanupi tuition tawagi lauba satkibada Iboton Sana School gi manak adaidagi Sakhangdaba miyoi singna amuba bolero amada tongaga laaga mabu mafam pharaga pubigre camera gi footage da mayam punamona urabani masi akhoi leibak mayam punamok su loinama khangbirabani adubu akhoi leibak thiri je ngasi phawada ngasi si October gi tarik 10 ga nithoi ni masi phawa nimi 12 ni sujalaba si phawda hairiba akhoi jam Angou sigi mari makhong amata khangbangam dana lai October gi tang ani da akhoi Imphal Police Station da ahanbada sinjamaida amadi haujina case to Imphal Police Station da leyaina tajai masida koi missing report ama tawjagre adubu ngasi phawada appeal kaya ama tawre magi imong manungna hauji tongan mafamda koi dharna na chingma famdana mabu tikta kaidana thadok piraknaba Manipur gi leijariba organization punamakta amadi mari leno punamakta koina haijaduna la edu ngasi phawda response amata kana amtagi maikai dege organization amtagi maikai dege phangbangam dabase koi imong manungi oina di khwai dege laibak thibani magi piklibi macha lehauri nupi lehauri ahal oiraba mama machin manau punamak hujikse lefam sabung khangdaba haibadu oire Siri akoijam Angou sibu phangnaba thinaba gidama khoi JAC ama khoi semjare JAC si khoi ngasi tang 10 ga nithoi tha 10 aduga 2024 sida semba hauba ngasi 12 ni suba mahang mangi binamise aduna khoina atopa numit mangani amaga khoina matam thajari hairiba numit mangani sigi manungda mari lena punamakna mabu kana gumba organization singna phajan punjan biba leiragasu magi maran karino tekta kaidana imung manungi amadi likai gi punamakki oina yengbiraga minungsiga loinana mabu thadok piraknaba khoi appeal tawjari loinana ngasi bawda mangre haina khoina missing report su thajaraba paper da kayarak phongjaraga Manipur Leingakki maikai degi sini haibasu khoi karigumba paw am baba khoi da phangbangamde maramaduna ngasi de khoi je sema banina makha taba khongjang mabu phangnaba thinaba gidama khoi akanba khongjang miyam loinana khoi changsanaba gidam da je sina ngasi de khoi sem sare masida khoina tawgadaba thabak si haiba khoina thajariba numit mangani gi matam sigi manungda sarkar da su khoi memorandum pidana thibina bagi akanba wafamdo khoi haijagani taksinjagani loinana Manipur gi leiriba organization punamakna thawang gi danatana punamakna su mateng pangbiyu amadi mabu kanagumana phajan punjin bibi yauraga su tekta kaidana imung manungi yengbiraga thadok pira o haiba appeal sima su tawjari